Council of Higher Secondary Education Manipur Cohsem Louba Higher Secondary Examination 2026 AHANBA English THOKPA Numita WABAGAI Higher Secondary School Center gi WATHOK Indigenous Youth Association of KANGLEIPAK IYAK na CONDEMN TOURAKLI IYAK ki maike dagi thadorokpa cherol amada hariba exam center asida loop asigi thomi singna yokshinba matamda yamna ingna chikna oza singna exam pangthok lambaga loinana cooperation piraki loop ki thomi sing exam loishirakpa sarukta center thadorokpa matam aduda fawpada exam ingna chikna pangthok hawi masigi matungda lambida center asida mahairoi irang thokle haibagi pau pirakpadagi mafam asida amuk hana changsinduna yengluba matamda mahairoi sing exam loireba matungda answer paper piramlaga gate ki wang lana chaduraba matungda kanagumba kharagi thawunshin manba mawongda mahairoi sing amuk hana changsilaktuna school asigi office kada lok tawraga thamamba answer paper adu show thugaiduna puthoklaga segaiduna manghanba attendance seat amadi admit card fawba segaiba mahairoi amawoibagi ethics yaudaba thawongni Hiramasida Lufki Thomi Singa Loinana Council gi Controller na chingba Authority Singa Puna Faminaduna Makhatana Sigumba Thodogasi Thohandanaba Amadi Akai Atoi Thoaliba Singi Daita Kanana Pugadabano Hainasu IYAK na Jackson Wat Thamkre Hairi Amadi Mahiroi Singna Asigumba Thodogasi Thokanaba Hotnaminasi Hainasu Appeal Taurakli